ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯝꯍꯨꯏ ꯑꯃꯁꯨꯡ ꯎꯆꯤ ꯂꯧꯕꯤꯔꯁꯤ ꯂꯝꯍꯨꯏ ꯑꯃꯁꯨꯡ ꯎꯆꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯂꯝꯍꯨꯏ ꯑꯃ ꯃꯆꯤꯟꯖꯥꯛ ꯊꯤꯕꯗ ꯀꯉꯥꯎꯅꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯆꯠꯂꯤꯉꯩꯗ ꯎꯆꯤ ꯁꯪꯒꯨ ꯃꯔꯤ ꯃꯔꯤ ꯆꯠꯂꯝꯕ ꯎꯔꯛꯏ꯫ ꯎꯆꯤ ꯃꯌꯥꯝꯁꯤ ꯎꯔꯒ ꯃꯍꯥꯛ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯈꯥꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯛ ꯂꯥꯝꯂꯤꯕꯁꯤ ꯀꯣꯛꯂꯒꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯆꯣꯡꯁꯤꯟꯗꯨꯅ ꯐꯥꯕꯗ ꯇꯪꯈꯥꯏ ꯐꯥꯎꯕꯗꯤ ꯉꯝꯒꯅꯤꯁꯦ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯦꯟꯕ ꯉꯝꯒꯅꯤ? ꯑꯃꯨꯛꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯔꯩ ꯃꯔꯥꯡ ꯆꯥꯎꯕ ꯂꯝꯍꯨꯏꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯎꯆꯤ ꯑꯃ ꯅꯝꯗꯨꯅ ꯐꯥꯔꯒ ꯆꯥꯊꯣꯛꯄ ꯎꯕꯗ ꯎꯆꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯦꯟꯈꯤꯒꯅꯤ, ꯐꯥꯕ ꯅꯪꯍꯧꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯃꯝꯇ ꯈꯥꯏꯗꯨꯅ ꯆꯥꯔꯒꯦꯗꯣ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟ ꯂꯝꯍꯨꯏ ꯎꯆꯤ ꯁꯪꯒꯨꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯏ꯫ ꯎꯆꯤ ꯁꯪꯒꯨ ꯃꯈꯨꯟ ꯑꯃꯗ ꯄꯔꯦꯡ ꯁꯥꯅ ꯃꯔꯤ ꯃꯔꯤ ꯆꯪꯈꯤ꯫ ꯂꯝꯍꯨꯏꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯌꯦꯡꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯀꯔꯤ ꯇꯧꯏ? ꯂꯝꯍꯨꯏ ꯀꯨꯝꯍꯩ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯈꯣꯡ ꯑꯃꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯂꯦꯞꯂꯤ, ꯑꯗꯨꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯃꯥꯏ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯎꯆꯤ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅ ꯂꯝꯍꯨꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯄꯣꯛꯇꯨꯅ ꯊꯤꯟꯗꯗꯅ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎꯍꯪꯖꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕ ꯂꯝꯍꯨꯏꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯅ? ꯂꯝꯍꯨꯏꯅ ꯈꯨꯝꯂꯛꯏ, ꯍꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯥꯛꯄꯨ, ꯑꯁꯤ ꯂꯥꯏ ꯅꯤꯡꯂꯤꯕꯅꯤꯗꯣ꯫ ꯎꯆꯤ ꯅꯤꯡꯊꯧꯅ, ꯑꯗꯨꯕꯨ ꯍꯥꯏꯅꯤ, ꯀꯔꯤꯒꯤꯅꯣ ꯈꯣꯡ ꯅꯥꯃꯇꯅ ꯂꯦꯞꯄꯤꯔꯤꯕꯗꯨꯅ? ꯂꯝꯍꯨꯏꯅ ꯈꯨꯝꯂꯛꯏ, ꯁꯤꯕꯨꯔꯅꯦ ꯏꯃꯥꯛꯄꯨ, ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯑꯔꯨꯝꯕꯁꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯊꯛꯇ ꯄꯨꯂꯞ ꯅꯟꯊꯍꯟꯅꯤꯡꯗꯕꯗꯣ꯫ ꯎꯆꯤ ꯅꯤꯡꯊꯧꯅ, ꯐꯔꯦ ꯃꯥꯃ, ꯑꯗꯨꯒ ꯌꯥ ꯑꯗꯨꯛ ꯂꯥꯎꯅ ꯀꯥꯊꯣꯛꯄꯤꯔꯤꯕꯒꯤ ꯃꯔꯝꯅ? ꯂꯝꯍꯨꯏꯅ, ꯏꯁꯦ ꯃꯁꯤꯕꯨꯔꯅꯦ, ꯑꯩ ꯑꯁꯦ ꯅꯨꯡꯁꯤꯠ ꯈꯛꯇ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤꯅꯦ, ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛꯅꯤꯗꯣ꯫ ꯎꯆꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨꯅꯦ ꯃꯥꯃ, ꯅꯣꯡꯊꯛꯇ ꯅꯃꯥꯏꯗꯨ ꯑꯣꯟꯈꯠꯂꯤꯕꯅ ꯀꯔꯤꯒꯤ? ꯂꯝꯍꯨꯏꯅ ꯈꯨꯝꯂꯛꯏ, ꯑꯄꯪꯕꯣ, ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯃꯤꯠꯀꯤ ꯃꯅꯥꯏ ꯅꯠꯇꯕ꯭ꯔꯣ? ꯎꯆꯤ ꯅꯤꯡꯊꯧꯅ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯃꯥꯃ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯦꯡꯕꯤꯔꯛꯂꯒ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯁꯦꯡꯍꯟꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ, ꯃꯥꯃꯒꯨꯝꯕ ꯂꯥꯏꯅꯤꯡ ꯆꯠꯄ ꯎꯕ ꯐꯪꯖꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯕꯨ ꯂꯥꯏꯒꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯥꯠꯆꯔꯒꯅꯤ꯫ ꯎꯆꯤꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯒ ꯂꯝꯍꯨꯏꯒꯤ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯖꯩ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯊꯕꯛ ꯉꯝꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯅꯕꯒꯤ ꯊꯤꯕ ꯆꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨꯗꯤ ꯀꯣꯛꯂꯅꯤ꯫ ꯎꯆꯤ ꯃꯌꯥꯝ ꯐꯨꯂꯤꯜ ꯂꯦꯡꯗꯨꯅ ꯃꯔꯤ ꯃꯔꯤ ꯃꯈꯨꯟ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯍꯨꯏ ꯅꯥꯄꯤ ꯃꯔꯛꯇ ꯋꯥꯏ ꯁꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯑꯃꯁꯨꯡ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦꯗꯣ꯫ ꯎꯆꯤ ꯃꯌꯥꯝ ꯃꯈꯨꯟꯗꯒꯤ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯏ꯫ ꯂꯝꯍꯨꯏ ꯇꯟꯖꯥ ꯂꯧꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯒꯤ ꯀꯨꯝꯍꯩ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯈꯣꯡ ꯅꯥꯝꯃꯅ ꯂꯦꯞ, ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯦ, ꯃꯃꯥꯏ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯂ ꯌꯦꯡꯂꯤ꯫ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯛꯆꯦꯟ ꯆꯥꯎꯕꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯏꯁꯥ ꯅꯈꯣꯏ ꯂꯥꯛꯂꯦ, ꯑꯩꯅ ꯅꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯎꯆꯤ ꯃꯌꯥꯝ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛꯇ ꯑꯀꯣꯏꯕꯗ ꯐꯝꯂꯦ, ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯖꯔꯤ ꯑꯃꯁꯨꯡ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯔꯤ ꯃꯔꯤ ꯆꯠꯅꯈꯤ꯫ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯂꯝꯍꯨꯏ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯜꯂ ꯁꯔꯥꯝ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂ ꯇꯟꯖꯥ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯆꯤ ꯃꯌꯥꯝ ꯃꯈꯨꯟ ꯆꯪꯈꯤꯕꯅ ꯈ꯭ꯋꯥꯏꯒꯤ ꯇꯨꯡ ꯊꯪꯕ ꯈꯛꯇ ꯃꯉꯥꯏꯔꯦꯗꯣ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇ ꯂꯝꯍꯨꯏ ꯐꯤꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯎꯆꯤ ꯐꯥꯏ ꯑꯃꯁꯨꯡ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯄꯨꯁꯤꯜꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯏ ꯎꯆꯤꯅ꯫ ꯎꯆꯤ ꯃꯌꯥꯝꯅꯗꯤ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯝꯍꯨꯏꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯈꯪꯂꯨꯅꯤ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯆꯤ ꯃꯌꯥꯝ ꯂꯝꯍꯨꯏ ꯈꯨꯔꯨꯝꯖꯕ ꯂꯥꯛꯏ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯈꯟꯅ
makhong sokna khurumjai. Namthak haiba lamhuina nuti numit khudingi khwaigi tungthangba phaduna sathoi. Adubu makhoi kana amattana di khangba ngamde. Asum taurakpana uchi masing nongmagi hantharakledo. Nongma numit ama uchi ningthauna mahaki uchi mayam kauraga hairai. Laibak macha sa aikhoigi mising nongmagi leptana hantharakle maram khangba ngambra. Ningthaugi mamangda mantri lepkhatlaga hairai. Iningthaubu nanai aikhoi mayam sangduna latchariba lamhui ubiri. Uchi ningthauna hairai hoi mantribu. Mantri na makha tarai. Mahakna ahanba lakpa matam mayang kangtrik kangna lakpanida. Adom su ubiri do mangay. Haujikti kayam noire miyeng tabigani. Aikhoigi na masing asum mayeng tarakle. Ningthauna hairai. Ikai khumna ningay masak oiraba mantri ibungobu. Nahakna haudolakliba wafam aingonda su kariyamata singnaraktre. Haujikti aikhoina masigi lamhuya sigi maramsat aikhoi khara khanthadaba yaraktre. Nakhoi loinamak namit na nasingna laigadabani. Mathangi numit. Haujik uchi mayam lamhui khurumnabagi makhundagi mapan thoglai. Tanja aduda uchi ningthauna hairai. Ngasidi nakhoina mang thangna chatlo. Ai khwaigi tungda lake. Uchi mayam nutigi mataugum lamhui khurumjaido. Adum oinamak numittudi iman manadre. Singnabagi phaklang kharaklabada pukningda phattabasu sanglakle. Uchi mayam lamhui khurum lamlaba matung mamit mana singna mari tholakhi. Supnatagi ningthauna tung ithang thangna leihawi. Haujik mahak huran miyengna lamhuigi phibam miyengna yengkupyeng yengli. Hainai uchigi mit. Aduga lamhui lauksingsu hainai. Mahakna uchi loinamak makhun sangkhre amatta ngaihaure khangba ngamladuna. Uchi phanaba phan chongsilai. Masi thoklanido khangna mikup nahum singna. Sem saduna leiriba kaubana uchi ningthau hut laithoi. Lamhui machil laibakta yeisille aduga tusilledo. Uchi ningthauna uchi mayam kauthoi. Uchi mayam hupsillai. Namthak haiba lamhuida landarai. Aduga uchi ningthauna launa hairai. Launamba namthakpa sidau khak nahakna aikhoibu nanai oihallaga aikhoibu sathokle. Wahai asibu hairaga uchi ningthauna lamhuigi sadong machet phaktuna sathoi.